ꯑꯗꯣ ꯇꯣꯛꯊꯣꯛꯄꯒꯤ ꯃꯇꯝ ꯂꯩ, ꯅꯪꯅ ꯀꯟꯅ ꯆꯦꯟꯁꯤꯟꯕꯒꯤ ꯃꯇꯝꯁꯨ ꯂꯩ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯇꯧ ꯍꯥꯏꯕꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯕꯁꯤ ꯏꯁ꯭ꯋꯔꯅ ꯂꯩꯍꯟꯅꯤꯡꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯍꯟꯅꯤꯡꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩ꯫ ꯃꯌꯥꯝ ꯑꯦꯃꯦꯟ ꯑꯃꯨꯛꯇ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯏꯁ꯭ꯋꯔꯒꯤ ꯃꯇꯤꯛꯅꯤ, ꯑꯩꯒ ꯂꯨꯍꯣꯡꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯩ ꯌꯥꯅꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩ ꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯪꯅ ꯅꯤꯄꯥꯅ ꯐꯨꯍꯟꯕꯤꯕ, ꯋꯥꯍꯟꯕꯤꯕ ꯅꯨꯄꯤꯁꯤꯡ ꯅꯪꯅ ꯊꯦꯡꯅꯔꯛꯀꯅꯤ, ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯃꯆꯥꯕꯨ ꯆꯍꯤ 15 ꯑꯃꯨꯛ ꯋꯥꯍꯟꯕ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯐꯨꯍꯟꯕ ꯑꯃꯗꯤ ꯋꯥꯍꯟꯕꯤꯅꯕ ꯀꯧꯕ ꯅꯠꯇꯦ, ꯁꯨꯝ ꯂꯦꯞꯇꯨꯅ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯐꯨꯍꯟꯅꯅꯕ, ꯋꯥꯍꯟꯅꯅꯕ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯑꯗꯨ ꯃꯗꯨ ꯅꯠꯇꯦ꯫ ꯅꯪꯅ ꯃꯗꯨꯗ ꯂꯦꯞꯇꯨꯅ ꯅꯪꯅ ꯃꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩ ꯑꯁꯨꯝꯅ ꯍꯤꯡꯒꯗꯕ ꯅꯠꯇꯦ, ꯑꯩꯕꯨ ꯑꯁꯨꯝꯅ ꯊꯤꯅ ꯇꯧꯍꯟꯒꯗꯕ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯑꯁꯨꯝꯅ ꯑꯩꯅ ꯇꯧꯍꯜꯂꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯅꯪꯅ ꯃꯃꯜ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯂꯧꯍꯟꯒꯅꯨ꯫ ꯑꯩ ꯑꯇꯣꯞꯄꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯪꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯅꯪꯒꯤ ꯃꯃꯜ ꯂꯦꯞꯀꯅꯨ꯫ ꯅꯪꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯃꯃꯜ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯗꯦꯕꯅ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯒꯤ ꯆꯦꯟꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯩꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯝꯗꯕ ꯌꯥꯏ꯫ ꯃꯗꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯏꯁ꯭ꯋꯔꯅ ꯃꯍꯥꯛ ꯂꯩꯍꯟꯅꯤꯡꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯏ꯫ ꯏꯁ꯭ꯋꯔꯅ ꯅꯈꯣꯏꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯁꯤꯖꯤꯟꯅꯩ, ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯕꯗꯤ ꯌꯥꯏ, ꯃꯗꯨ ꯑꯗꯨꯝ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯖꯤꯁꯨ ꯀꯅꯥꯅꯣ ꯎꯠꯄꯤꯕ ꯗꯔꯀꯥꯔ ꯂꯩ꯫ ꯌꯦꯡꯕꯤꯌꯨ, ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯔꯥꯟ ꯈꯨꯕꯝ ꯎꯍꯟꯕꯤꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯅ ꯃꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯃꯗꯨ ꯇꯧꯕꯤꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯆꯠꯂꯣ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯆ ꯑꯃ ꯊꯥꯗꯣꯛꯀꯅꯨ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯧꯕꯤꯕ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯀꯅꯨ꯫ ꯏꯁ꯭ꯋꯔꯅ ꯆꯠꯂꯣ ꯍꯥꯏꯔꯕ ꯀꯥꯟꯗ ꯆꯠꯂꯨ꯫ ꯑꯕ꯭ꯔꯥꯍꯝꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯏ꯫ ꯃꯁꯤ ꯃꯩꯍꯧꯔꯣꯟ 12ꯗ ꯌꯥꯎꯔꯤ꯫ ꯅꯪꯒꯤ ꯏꯄꯥ ꯏꯃꯥ, ꯏꯃꯨꯡ ꯃꯅꯨꯡ, ꯅꯪꯒꯤ ꯅꯌꯨꯝ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯪꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯆꯠꯂꯨ ꯍꯥꯏꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯎꯠꯄꯤꯗꯦ, ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯂꯥꯏꯔꯗꯅ ꯈꯨꯗꯝ ꯑꯃ ꯐꯥꯎꯕ ꯎꯠꯄꯤꯗꯦ꯫ ꯆꯠꯂꯣ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ꯫ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔꯅ ꯑꯕ꯭ꯔꯥꯍꯝꯗ ꯍꯥꯏꯔꯤꯕ ꯑꯗꯣ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯑꯕ꯭ꯔꯥꯍꯝꯅ ꯍꯥꯏꯕ ꯏꯟꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯂꯥꯏ ꯃꯨꯔꯇꯤ ꯈꯨꯔꯨꯝꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯊꯧꯔꯥꯡ ꯑꯃ ꯂꯩ꯫ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯎꯗꯅꯕ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯄꯨ ꯄꯨꯊꯣꯔꯛꯇꯕ ꯌꯥꯔꯝꯗꯦ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯌꯥꯝꯕꯗꯤ ꯃꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯁꯣꯟꯊꯍꯜꯂꯤ, ꯃꯨꯊꯍꯜꯂꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯤꯁꯤꯡꯗ ꯃꯗꯨ ꯉꯥꯗꯨꯅ ꯂꯩ꯫ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯗꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯩ, ꯃꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯍꯟꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯊꯥꯖꯕ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯅ ꯆꯤꯡꯊꯣꯛꯈꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯅꯪ ꯈꯥꯏꯗꯣꯛꯅꯒꯗꯕꯅꯤ꯫ ꯐꯔꯦ, ꯁꯥꯔꯥꯏ, ꯃꯩꯍꯧꯔꯣꯟ 13ꯒꯤ ꯑꯃ꯫ ꯑꯕ꯭ꯔꯥꯍꯝꯒꯤ ꯅꯨꯄꯤ ꯁꯥꯔꯥꯏꯒꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯂꯩꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯏꯁ꯭ꯋꯔꯗꯒꯤ ꯋꯥꯁꯛ ꯄꯤꯕ ꯐꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯎꯕ
ꯐꯪꯂꯝꯗꯦ, ꯃꯈꯣꯏ ꯉꯥꯏꯕꯗ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯏꯖꯤꯞꯁꯤꯌꯟ ꯃꯅꯥꯏ ꯅꯨꯄꯤ ꯍꯦꯒꯔ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯔꯥꯏꯅ ꯑꯕ꯭ꯔꯥꯍꯝꯗ ꯍꯥꯏ, ꯌꯦꯡꯕꯤꯌꯨ, ꯃꯉꯣꯟꯗ ꯌꯥꯝꯅ ꯐꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯥꯛꯄ ꯌꯥꯎꯕꯤꯕ꯭ꯔꯥ? ꯅꯪꯅ ꯏꯁ꯭ꯋꯔꯗ ꯉꯥꯏꯕꯗ ꯋꯥꯔꯛꯂꯕꯗ ꯅꯪꯅ ꯈꯜꯂꯤ, ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯁꯥꯔꯥꯏꯅ ꯑꯕ꯭ꯔꯥꯍꯝꯗ ꯍꯥꯏꯈꯤ, ꯌꯦꯡꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯉꯥꯡ ꯐꯪꯍꯟꯕꯤꯗ꯭ꯔꯦ, ꯑꯗꯨꯅ ꯑꯩꯒꯤ ꯏꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒ ꯅꯪ ꯇꯨꯃꯤꯟꯅꯔꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯤ, ꯅꯪ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯍꯥꯏꯅ ꯈꯛ ꯇꯧꯔꯣꯏ, ꯑꯗꯨꯕꯨ ꯃꯤꯅ ꯇꯧꯕꯁꯤꯡ ꯑꯁꯤ ꯈꯜꯂꯨꯕꯗ ꯑꯉꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯇꯧꯕ ꯑꯄꯪꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯀꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯕ ꯌꯥꯏ, ꯅꯪ ꯈꯪꯗ꯭ꯔꯥ? ꯀꯜꯂꯛꯄ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯑꯗꯨꯈꯛꯇ ꯅꯠꯇꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯗꯁꯨ ꯅꯪ ꯀꯜꯂꯛꯄ ꯌꯥꯏ, ꯋꯥꯔꯁꯤꯞ ꯂꯤꯗꯔꯗꯁꯨ ꯅꯪ ꯀꯜꯂꯛꯄ ꯌꯥꯏ, ꯌꯨꯝꯒꯤ ꯅꯠꯇ꯭ꯔꯒ ꯀꯥꯔ ꯅꯠꯇ꯭ꯔꯒ ꯐꯝ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇꯗ ꯑꯣꯏꯕ ꯌꯥꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯜꯂꯛꯄ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯒꯅꯤ? ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯄꯥꯝꯂꯛꯄ ꯃꯇꯝꯗ ꯃꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯔꯥꯎꯕ ꯃꯥꯡꯈ꯭ꯔꯕꯗꯤ? ꯑꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯏ ꯅꯨꯄꯤ ꯑꯁꯤꯒ ꯇꯨꯃꯤꯟꯅꯗꯨꯅ ꯑꯩꯉꯣꯟꯗ ꯏꯆꯥ ꯑꯃ ꯄꯤꯌꯨ, ꯑꯁꯨꯝꯅ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯐꯪꯖꯅꯕ꯫ ꯑꯗꯨꯒ ꯃꯊꯪ ꯑꯄꯪꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯑꯕ꯭ꯔꯥꯍꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯇꯥꯗꯨꯅ ꯏꯟꯈꯤ꯫ ꯁꯥꯔꯥꯏꯅ ꯇꯧꯕ ꯑꯄꯪꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯑꯃ ꯃꯍꯥꯛꯅ ꯇꯧꯈꯤ꯫ ꯀꯝ ꯑꯣꯟ ꯃꯦꯟ, ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯂꯦꯞꯄ ꯇꯝꯒꯗꯕꯅꯤ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯇꯝꯒꯗꯕꯅꯤ, ꯃꯗꯨ ꯅꯨꯡꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯈꯔ ꯄꯨꯛꯅꯤꯡꯗ ꯆꯠꯀꯜꯂꯤ, ꯑꯗꯨꯅ ꯅꯤꯄꯥꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯂꯣꯖꯤꯀꯦꯜ ꯑꯣꯏꯗꯨꯅ ꯍꯦꯟꯅ ꯁꯤꯡꯐꯝ ꯊꯣꯛꯏ꯫ ꯑꯕ꯭ꯔꯥꯍꯝꯒꯤ ꯅꯨꯄꯤ ꯁꯥꯔꯥꯅ ꯃꯍꯥꯛꯀꯤ ꯏꯖꯤꯞꯁꯤꯌꯟ ꯃꯅꯥꯏ ꯅꯨꯄꯤ ꯍꯒꯔꯗꯨꯕꯨ ꯄꯨꯗꯨꯅ, ꯑꯩꯅ ꯄꯥꯔꯤꯕ ꯑꯁꯤ ꯃꯩꯍꯧꯔꯣꯟꯒꯤ ꯄꯗ 3ꯗꯒꯤ, ꯑꯕ꯭ꯔꯥꯍꯝꯅ ꯀꯦꯅꯣꯟ ꯂꯝꯗꯝꯗ ꯆꯍꯤ 10 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯄꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯑꯕ꯭ꯔꯥꯍꯝꯗ ꯄꯤ꯫ ꯃꯍꯥꯛꯅ ꯍꯦꯒꯔꯒ ꯇꯨꯃꯤꯟꯅꯗꯨꯅ ꯃꯍꯥꯛ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯥꯔꯥꯗ ꯏꯟꯊꯣꯛꯄꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯗꯤ ꯃꯁꯤꯗ ꯃꯆꯠ ꯍꯥꯏꯅ ꯏꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯃꯆꯠ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯕ꯭ꯔꯥꯍꯝꯅ ꯅꯨꯡꯁꯤꯒꯗꯕ ꯑꯁꯤ ꯀꯅꯥꯅꯣ? ꯑꯗꯨꯗꯒꯤ ꯁꯥꯔꯥ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯁꯥꯔꯥ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯁꯦꯝꯒꯠꯂꯨꯕ ꯊꯧꯑꯣꯡ ꯑꯗꯣ ꯃꯍꯥꯛ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯕ꯭ꯔꯥꯍꯝꯗ ꯆꯠꯇꯨꯅ ꯍꯥꯏ, ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯃꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯎꯕꯤꯌꯨ꯫ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏ ꯅꯨꯄꯤ ꯅꯉꯣꯟꯗ ꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯂꯛꯄꯒ ꯃꯍꯥꯛꯅ ꯑꯩꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯑꯃꯗꯤ ꯏꯟꯊꯣꯛꯄꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯋꯥꯌꯦꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯗꯒꯤ ꯑꯕ꯭ꯔꯥꯍꯝꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯕ꯭ꯔꯥꯍꯝꯅ ꯁꯥꯔꯥꯗ ꯍꯥꯏꯈꯤ, ꯌꯦꯡꯉꯨ, ꯃꯍꯥꯛꯁꯤ ꯅꯪꯒꯤ ꯅꯅꯥꯏꯅꯤ, ꯃꯉꯣꯟꯗ ꯅꯪꯒꯤ ꯃꯇꯤꯛ ꯂꯩ, ꯅꯪꯅ ꯇꯧꯅꯤꯡꯕ ꯑꯗꯣ ꯑꯗꯨꯝ ꯇꯧꯈꯣ꯫ ꯃꯍꯥꯛꯅ ꯃꯗꯨꯗꯒꯤ ꯊꯩꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯁꯥꯔꯥꯏꯅ ꯃꯍꯥꯛꯄꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ, ꯃꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯗꯨꯠ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡ ꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯗꯥꯏꯗ? ꯃꯤꯁꯤꯡꯅ ꯆꯦꯟꯕ ꯃꯇꯝꯗ ꯑꯅꯝꯕꯅ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯕꯒꯦ? ꯃꯈꯣꯏꯗꯒꯤ ꯑꯩꯅ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯎꯠꯆꯒꯦ꯫ ꯑꯩꯁꯨ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯉꯛꯄ ꯐꯥꯎꯈꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤꯁꯤꯡꯅ ꯐꯤꯚꯝ ꯑꯃꯗꯒꯤ
ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯃꯇꯝꯗ ꯂꯝꯍꯥꯡꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯝꯍꯥꯡꯗ ꯑꯗꯨꯝ ꯂꯩꯅꯤꯡꯂꯕꯗꯤ ꯃꯥꯏ ꯂꯩꯗꯨꯅ ꯍꯦꯛꯇ ꯆꯦꯜꯂꯨ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯝꯍꯥꯡꯗꯒꯤ ꯃꯥꯌꯣꯛꯅꯗꯨꯅ ꯋꯥꯁꯛ ꯄꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯅꯤꯡꯂꯕꯗꯤ ꯅꯪꯅ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯌꯣꯛꯅꯕ ꯇꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯗꯨꯠ ꯑꯃ ꯂꯥꯛꯇꯨꯅ ꯁꯍꯔꯒꯤ ꯂꯝꯕꯤ ꯇꯥꯕ ꯌꯥꯕ ꯂꯝꯍꯥꯡ ꯑꯃꯗ ꯏꯁꯤꯡ ꯈꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯒꯔꯗ ꯍꯥꯏꯈꯤ, ꯁꯔꯥꯏ ꯃꯅꯥꯏ ꯅꯨꯄꯤ, ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯗꯨ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯃꯐꯝ ꯑꯁꯤꯅ ꯀꯗꯥꯏꯗꯅꯣ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯤ ꯑꯩꯒꯤ ꯃꯄꯨ ꯁꯔꯥꯏꯗꯒꯤ ꯆꯦꯜꯂꯛꯄꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯗꯨꯠ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥꯕꯤꯕ ꯑꯗꯨ ꯊꯤꯖꯔꯨꯆꯣ꯫ ꯑꯩ ꯑꯔꯣꯟꯕ ꯑꯃ ꯍꯥꯏꯖꯒꯦ, ꯅꯪ ꯃꯊꯛ ꯊꯣꯡꯕꯁꯤꯡ ꯀꯔꯝꯅ ꯅꯣꯂꯨꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯃꯈꯩ ꯅꯪꯅ ꯃꯊꯛ ꯊꯣꯡꯕ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯐꯠꯇꯕ ꯃꯆꯠ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯅꯪꯅ ꯑꯇꯣꯞꯄꯗ ꯇꯥꯏꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯃꯗꯨ ꯏꯁ꯭ꯋꯔꯗꯗꯤ ꯌꯥꯔꯣꯏ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯒꯤ ꯅꯥꯊꯩꯗꯨꯅ ꯆꯦꯜꯂꯤꯕꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯦꯡꯗꯕ ꯃꯐꯝ ꯑꯃ ꯊꯝꯗꯨꯅ ꯆꯥꯎꯈꯠꯄ ꯂꯩꯇ꯭ꯔꯦ, ꯃꯔꯝꯗꯤ ꯅꯪꯅ ꯂꯝꯍꯥꯡꯗ ꯆꯍꯤ 5 ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯥꯡꯍꯜꯂꯕꯁꯨ ꯅꯣꯡꯃ ꯏꯁ꯭ꯋꯔꯅ ꯅꯪꯒ ꯊꯦꯡꯅꯕꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯕꯨ ꯁꯤꯗ ꯋꯥꯗ꯭ꯔꯤꯕ꯭ꯔꯥ? ꯅꯪꯅ ꯆꯦꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯁꯤꯔꯥ? ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯆꯞ ꯆꯥꯕ ꯃꯤꯁꯤꯡꯗꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯝꯇ ꯆꯠꯇ꯭ꯔꯤ꯫ ꯅꯪꯒꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥꯕꯤꯕ ꯑꯗꯨꯗ ꯄꯤꯁꯤꯟꯖꯧ꯫ ꯏꯁ꯭ꯋꯔ, ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯔꯝꯅ ꯇꯧꯕꯤ ꯍꯥꯏꯕ ꯅꯪ ꯎꯕꯤꯗ꯭ꯔꯕ꯭ꯔꯥ? ꯍꯧꯖꯤꯛ ꯅꯪꯅ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ, ꯏꯁ꯭ꯋꯔꯅ ꯃꯗꯨꯗꯒꯤ ꯆꯠꯂꯣ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ꯫ ꯏꯁ꯭ꯋꯔꯅ ꯆꯠꯂꯣ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯃꯦꯟ꯫ ꯑꯍꯥꯟꯕ ꯅꯤꯡꯊꯧꯔꯣꯜ 19 ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯃꯦꯁꯦꯖ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯕꯒꯦ? ꯃꯗꯨꯗꯤ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯗꯨꯅꯤ ꯈ꯭ꯔꯤꯁꯇꯒ ꯄꯥꯡ ꯇꯤꯡꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯃꯁꯤꯅꯤ ꯊꯥꯏꯅꯒꯤ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯏꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯣ, ꯃꯗꯨꯗꯤ ꯅꯪꯒꯤ ꯀ꯭ꯔꯣꯁ ꯊꯥꯡꯒꯠꯇꯨꯅ ꯆꯠꯂꯨ, ꯅꯪꯒꯤ ꯀ꯭ꯔꯣꯁꯇꯨ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯍꯛꯆꯥꯡꯗ ꯀꯔꯝꯅ ꯅꯪ ꯇꯤꯡꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯀꯌꯥ ꯉꯥꯡꯅꯗꯦ꯫ ꯑꯩꯅ ꯑꯅꯝꯕ ꯃꯇꯝꯗ ꯍꯥꯏ, ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯀ꯭ꯔꯣꯁ ꯂꯩꯇꯦ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯊꯣꯠꯄ ꯀ꯭ꯔꯣꯁ ꯊꯤꯔꯤꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯌꯨ, ꯏꯔꯥꯏꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯡꯒꯠꯄ ꯄꯨꯟꯁꯤ ꯑꯗꯨ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯖꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯗꯨ ꯑꯣꯏꯔꯣꯏ꯫ ꯏꯁ꯭ꯋꯔ ꯍꯦꯒꯔꯗꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯠꯂꯨ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯁ꯭ꯋꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯅ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨ ꯊꯨꯒꯥꯏꯅꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯍꯥꯟꯕ ꯅꯤꯡꯊꯧꯔꯣꯜ 19 ꯏꯁ꯭ꯋꯔ ꯑꯐꯥꯎꯕ ꯃꯥꯏꯆꯧ ꯑꯦꯂꯥꯏꯖꯥ ꯑꯃꯔꯣꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯃꯥꯏꯆꯧ ꯆꯦꯞꯇꯔ 19ꯗ ꯃꯍꯥꯛꯅ
ꯕꯥꯜꯒꯤ ꯁꯦꯋꯥꯔꯤ ꯆꯥꯝꯔꯤ ꯌꯥꯡꯈꯩ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯊꯕꯛ ꯌꯥꯝꯅ ꯋꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯔꯥꯟꯕ ꯍꯥꯟꯅ ꯎꯠꯄꯤꯈꯤ꯫ ꯁ꯭ꯋꯔꯒꯗꯒꯤ ꯃꯩ ꯀꯧꯊꯗꯨꯅ ꯑꯁꯦꯡꯕ ꯏꯁ꯭ꯋꯔ ꯀꯅꯥꯅꯣ ꯍꯥꯏꯕ ꯎꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯁꯤ ꯋꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯕꯗꯤ ꯍꯩꯅꯗꯕ ꯍꯦꯛꯇ ꯎꯠꯂꯤ꯫ ꯅꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯄꯣꯊꯥꯒꯗꯕꯅꯤ, ꯃꯗꯨ ꯊꯋꯥꯏꯒꯤ ꯂꯝꯗꯁꯨ ꯑꯣꯏꯕ ꯌꯥꯏ, ꯑꯣꯏꯔꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯐꯖꯅ ꯋꯥꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕꯒꯦ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯩꯅ ꯇꯧꯕ ꯄꯣꯠ ꯑꯃꯗꯤ ꯑꯊꯨꯝꯕ ꯆꯥꯕ ꯍꯧꯕꯁꯤꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕꯁꯤ 9ꯁꯨꯕ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ꯫ ꯆꯦꯞꯇꯔ 18 ꯄꯗ 1 ꯑꯍꯕꯅ ꯖꯤꯖꯦꯕꯦꯜꯗ ꯏꯂꯥꯏꯖꯥꯅ ꯇꯧꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯔꯝꯅ ꯕꯣꯜꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯍꯥꯠꯈꯤꯕ ꯑꯗꯨꯗꯒꯤ ꯖꯤꯖꯦꯕꯦꯜꯅꯏꯂꯥꯏꯖꯥꯗ ꯄꯥꯎꯃꯤ ꯑꯃ ꯊꯥꯔꯝꯃꯤ, ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗꯁꯨ ꯑꯁꯨꯝꯅ ꯍꯦꯟꯅ ꯇꯧꯕ ꯑꯣꯏꯁꯅꯨ, ꯃꯗꯨꯗꯤ ꯅꯪꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯍꯌꯦꯡ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯇꯧꯒꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯀꯟꯖꯅꯕ ꯆꯠꯆꯔꯝꯃꯤ, ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯆꯦꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯖꯨꯗꯥꯒꯤ ꯕꯔꯁꯦꯕꯥꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯗꯨ ꯃꯗꯨꯗ ꯊꯅꯝꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯣꯡꯃꯒꯤ ꯂꯝꯕꯤ ꯆꯠꯂꯝꯃꯤ꯫ ꯀꯗꯥꯏꯗ? ꯁꯤ ꯐꯖꯗ꯭ꯔꯥ? ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯤ ꯅꯨꯡꯁꯤꯗ꯭ꯔꯅꯦ? ꯃꯈꯣꯏꯅ ꯆꯦꯟꯕ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯐꯝꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯝꯍꯥꯡꯗ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯞꯊꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯇꯧꯕꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯤꯅꯤꯡꯂꯦ꯫ ꯄꯗ 9 ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯉꯨ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯃꯉꯣꯟꯗ ꯂꯥꯛꯂꯝꯃꯤ, ꯅꯪ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯄꯗ 18 ꯑꯦꯂꯥꯏꯖꯥꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯕꯗ ꯃꯍꯥꯛꯅ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯗ ꯃꯃꯥꯏ ꯂꯣꯠꯂꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯂꯛꯐꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯉꯨ, ꯃꯗꯨꯗꯁꯨ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯪ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯄꯗ 15 ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯍꯥꯏ, ꯆꯠꯂꯨ, ꯂꯝꯍꯥꯡ ꯑꯁꯤꯗꯒꯤ ꯆꯠꯇꯨꯅ ꯗꯃꯥꯀꯁꯇ ꯆꯠꯂꯨ꯫ ꯅꯪꯅ ꯃꯗꯨꯗ ꯌꯧꯔꯒ ꯍꯖꯥꯏꯜꯕꯨ ꯁꯔꯤꯌꯥꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯑꯚꯤꯁꯦꯛ ꯇꯧ, ꯑꯗꯨꯒ ꯅꯤꯝꯁꯤꯒꯤ ꯃꯆꯥ ꯖꯦꯟꯕꯨꯅ ꯏꯖꯔꯦꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯈꯜꯂꯨ, ꯑꯗꯨꯒ ꯏꯂꯥꯏꯁꯥꯅ ꯅꯪꯒꯤ ꯅꯍꯨꯠ ꯁꯤꯟꯕ ꯃꯥꯏꯆꯧ ꯑꯣꯏꯅ ꯈꯜꯂꯨ꯫ ꯈꯨꯗꯤꯡꯃꯛ ꯄꯨꯡꯇꯤꯡ ꯇꯤꯡꯏ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯏꯆꯧ ꯑꯃꯒꯤ ꯊꯕꯛꯇ ꯇꯧꯔꯨꯆꯣ꯫ ꯑꯩꯒꯤꯗꯃꯛ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯃ ꯅꯣꯏꯌꯨ, ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯅꯧꯕ ꯃꯥꯏꯆꯧ ꯑꯃ ꯊꯥ ꯅꯣꯏꯌꯨ꯫ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯇꯝꯕꯤꯌꯨ, ꯅꯪꯅ ꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯏꯁ꯭ꯋꯔꯅ ꯑꯩꯅ ꯀꯥꯔꯤꯕ ꯆꯔꯆ ꯑꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯅꯧꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯍꯧꯅꯕ ꯑꯩꯕꯨ ꯆꯍꯤ ꯀꯌꯥ ꯁꯦꯝ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯩ ꯈꯪꯉꯤ, ꯑꯩꯅ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯋꯥꯌꯦꯟꯕꯤꯕ ꯌꯥꯕꯤꯗꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯌా ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯍꯦꯛꯇ ꯇꯧꯕ, ꯍꯥꯏꯕ ꯏꯟꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯃꯍꯥꯛꯅ ꯇꯧꯍꯟꯅꯤꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯌꯥꯕꯤꯕ ꯑꯗꯨ ꯎꯠꯄꯤꯔꯝꯃꯤ, ꯃꯗꯨꯗꯤ ꯑꯩꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯗꯨꯅ ꯑꯩꯅ ꯅꯣꯔꯊ, ꯁꯥꯎꯊ, ꯏꯁꯠ, ꯋꯦꯁꯠ ꯆꯠꯀꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ, ꯁꯔꯚꯤꯁ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯋꯥꯏꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯍꯥꯏꯈꯤ, ꯑꯣ ꯏꯁ꯭ꯋꯔ, ꯉꯁꯤꯁꯤ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯅꯨꯃꯤꯗꯥꯡꯅꯤ, ꯑꯩ ꯆꯔꯆ ꯆꯠꯂꯤꯕꯅꯤ, ꯃꯁꯤꯗꯤ ꯑꯩꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯏ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯁꯤꯅꯤ,
ꯅꯪ ꯁꯤꯗ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ, ꯁꯤꯗ ꯁꯨꯝ ꯐꯝꯗꯨꯅ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯃꯗꯨꯗꯒꯤ ꯊꯣꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯇꯧ꯫ ꯖꯣꯅꯥ ꯑꯃꯒꯤ ꯑꯃ꯫ ꯑꯃꯤꯇꯥꯏꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯅꯥꯒꯤ ꯃꯐꯝꯗ ꯖꯦꯍꯣꯕꯥꯒꯤ ꯋꯥ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯒꯠꯂꯨ, ꯑꯆꯧꯕ ꯁꯍꯔ ꯅꯤꯅꯦꯚꯦꯗ ꯆꯠꯇꯨꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯎꯊꯣꯛꯎ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯇꯔꯁꯤꯁꯇ ꯆꯦꯟꯅꯕ ꯍꯧꯒꯠꯈꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯦꯞꯇ ꯌꯦꯡꯂꯒꯗꯤ ꯇꯔꯁꯤꯁ ꯑꯁꯤ ꯅꯤꯅꯦꯚꯦꯒꯤ ꯃꯥꯌꯣꯛꯅꯕ ꯃꯥꯏꯀꯩꯗ ꯂꯩꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯅꯤꯅꯦꯚꯦꯗ ꯆꯠꯂꯨ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯃꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯩ ꯄꯥꯝꯗꯦ, ꯃꯈꯣꯏ ꯑꯁꯤ ꯐꯪꯕꯒꯤ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩꯅ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯄꯥꯎ ꯁꯟꯗꯣꯛꯅꯤꯡꯗꯦ, ꯑꯗꯨꯅ ꯑꯩ ꯆꯠꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯤ ꯑꯃ ꯇꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯄ ꯆꯠꯄ ꯌꯥꯕ ꯃꯈꯩ ꯆꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯃꯨꯗ꯭ꯔꯗ ꯂꯩꯔꯤꯉꯩꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯂꯪꯊꯕ ꯍꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯁꯤꯔꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯤꯄꯥ ꯑꯃꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯥꯞ ꯇꯧꯔꯝꯕ ꯃꯤ ꯑꯃ ꯍꯤ ꯑꯁꯤꯗ ꯌꯥꯎꯔꯦ꯫ ꯃꯍꯥꯛꯇꯨ ꯀꯅꯥꯅꯣ? ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯆꯥꯡ ꯇꯧꯗꯨꯅ ꯀꯅꯥꯅꯣ ꯊꯤꯗꯣꯛꯂꯝꯃꯤ, ꯃꯗꯨ ꯖꯣꯅꯥꯗ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ, ꯅꯪ ꯑꯣꯏꯔꯦ, ꯅꯪ ꯂꯪꯊꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯪꯊꯈ꯭ꯔꯕ ꯍꯦꯛ ꯃꯇꯨꯡꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯣꯞ ꯇꯣꯞꯄ ꯄꯥꯔꯥ ꯑꯃꯅꯤ, ꯃꯗꯨ ꯑꯩ ꯂꯣꯏꯅꯗꯤ ꯍꯥꯏꯔꯔꯣꯏ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯗ꯭ꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯤꯡꯗꯨꯅ ꯄꯨꯕꯅꯤ, ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯅꯕ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯂꯤꯕꯗꯣ ꯃꯌꯥꯝ ꯑꯃꯅꯤ, ꯀꯔꯤ ꯁꯣꯏꯔꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯐꯔꯦ, ꯕꯣꯔ ꯐꯪꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ, ꯍꯥꯏꯕ ꯏꯟꯕ ꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯌꯦꯡꯉꯨꯅꯦ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯏꯁ꯭ꯋꯔꯒꯤ ꯌꯥꯕꯤꯕ ꯑꯃꯗꯤ ꯊꯧꯖꯥꯜ ꯐꯪꯕ ꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯌꯦꯡꯉꯨꯅꯦ, ꯃꯗꯨ ꯅꯉꯣꯟꯗꯁꯨ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤꯅꯦ꯫ ꯑꯃꯦꯟ꯫ ꯄꯗ 18 ꯌꯦꯡꯉꯨ꯫ ꯖꯣꯅꯥꯁꯤ ꯏꯔꯣꯟ ꯅꯨꯡꯗ ꯂꯩꯔꯝꯃꯤ, ꯖꯍꯥꯖꯇꯨ ꯆꯠꯈ꯭ꯔꯦ꯫ ꯖꯣꯅꯥꯕꯨ ꯌꯣꯠꯁꯤꯟꯅꯕ ꯖꯦꯍꯣꯕꯥꯅ ꯑꯆꯧꯕ ꯉꯥ ꯑꯃ ꯊꯧꯔꯥꯡ ꯇꯧꯕꯤꯈꯤ, ꯑꯗꯨꯅ ꯖꯣꯅꯥꯅ ꯉꯥꯒꯤ ꯃꯄꯨꯛ ꯃꯅꯨꯡꯗ ꯑꯍꯤꯡ 3 ꯑꯃꯁꯨꯡ ꯅꯨꯡꯊꯤꯜ 3 ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯈꯪꯗꯦ꯫ ꯑꯗꯨꯗꯒꯤ ꯖꯣꯅꯥꯅ ꯄꯨꯛꯅꯤꯡ ꯍꯣꯡꯂꯝꯃꯤ꯫ ꯄꯗ 10, ꯆꯦꯞꯇꯔ 2꯫ ꯑꯗꯨꯗꯒꯤ ꯖꯦꯍꯣꯕꯥꯅ ꯉꯥ ꯑꯗꯨꯗ ꯌꯥꯊꯪ ꯄꯤꯈꯤ, ꯑꯃꯁꯨꯡ ꯉꯥ ꯑꯗꯨꯅ ꯖꯣꯅꯥꯕꯨ ꯀꯪꯐꯥꯟꯗ ꯑꯣꯠꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯃꯁꯛꯇꯨ ꯀꯔꯝ ꯇꯧꯔꯝꯒꯅꯤ? ꯃꯗꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤꯅꯦ꯫ ꯃꯉꯣꯟꯗ ꯑꯋꯣꯕꯅ ꯃꯁꯥꯗ ꯄꯨꯡꯀꯨꯞ ꯀꯨꯞꯂꯝꯒꯅꯤ꯫ ꯌꯦꯡꯉꯨ, ꯖꯣꯅꯥ ꯑꯗꯨ ꯑꯁꯨꯝ ꯇꯧꯔꯝꯒꯅꯤ꯫ ꯑꯩ ꯈꯪꯗꯦ, ꯃꯍꯥꯛ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯁꯤꯗ ꯌꯦꯡꯕꯤꯌꯨꯅꯦ꯫ ꯑꯩꯅ ꯈꯟꯕꯗ ꯑꯩꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯁꯤꯗ ꯂꯣꯏꯔꯁꯤ ꯀꯔꯤ ꯈꯜꯂꯤ? ꯆꯦꯞꯇꯔ 3, ꯄꯗ 1꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯗꯨ ꯖꯣꯅꯥꯒꯤ ꯃꯐꯝꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯒꯠꯂꯨ, ꯅꯤꯅꯦꯚꯦꯒꯤ ꯁꯍꯔꯗ ꯆꯠꯂꯨ꯫ ꯏꯁ꯭ꯋꯔꯗꯤ ꯍꯣꯡꯕ ꯂꯩꯇꯦ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯂꯩꯈꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯉꯣꯟꯗ ꯍꯣꯡꯕ ꯂꯩꯇꯦ, ꯑꯗꯨꯅ ꯅꯪꯅ ꯂꯝꯍꯥꯡ ꯑꯗꯨ ꯆꯍꯤ 90 ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ 10 ꯅꯠꯇ꯭ꯔꯒ ꯍꯞꯇꯥ 2, ꯊꯥ 6 ꯃꯥꯡꯍꯟꯕ ꯌꯥꯏ꯫ ꯑꯃꯨꯛ ꯍꯟꯅ ꯆꯦꯜꯂꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯏꯁ꯭ꯋꯔ ꯊꯥꯎ ꯅꯣꯏꯕꯤꯔꯕꯅꯤ꯫ ꯅꯍꯥꯛ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯏ꯫ ꯅꯍꯥꯛ ꯀꯤꯕ ꯐꯥꯎꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯀꯤꯔꯣꯏꯗꯕꯅꯤ꯫ ꯑꯅꯤꯁꯤ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏ ꯊꯧꯅꯥ ꯐꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯨꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯗꯦ꯫ ꯑꯗꯨꯅ ꯉꯁꯤ ꯃꯥꯌꯣꯛꯅꯕꯒꯤ ꯃꯇꯥꯡꯗ
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite